Maheiroi singna Lairik Tamba Khak Nattana mashada leiba Atoppa Mahei sing Uthoknabagi Pandam da Samagra Shiksha ge State Implementation Society Manipur na shinduna State Level Unique Selling Proposition USP Exhibition 2023-24 Pangthokkhre. Babu Parada leiba Samagra Shiksha Elementary ge Complex ta Pangthokhiba Exhibition aduda UNISED ge sponsor Makhada Transforming Education and Health Landscape haiba theme da Education Decks amade Kids Sing Yauba Patented School Bag Yanthokpagi Thoram Amasu Pangthokhe. Education SK Director L Nandakumar, UNICEF ke Chairman Avinash Tripathi, Samagra Shiksha ke Additional State Project Director S David, Chief Finance Officer Sanatombi Bajaspati Meyumna, Chingba Maru Oiba Myoy Kayana Thoram ke Athoiba Mitunglen Sing Oina Sarugya Khe. Thoram aduda irang na maram oiraga relief camp ta leiba Maheiroi khudingmakta patented school bag ase Pangthoknabagi Pandam da district ki Zonal Education Officer sing da yenthokhe. Thoram aduga mari leinana Education SK Director L Nandakumar hai Samagra Shiksha ge State Implementation Society na shinduna ngasi pangthokliba exhibition ase lamdam asige Maheiroi sing Mahei Tamba Khak Nattana Khutsa haiba amadi atay lam kayada leiba hai singba sing adu Uthoknabagi Pandam da pangthokpani asumna atoppa lam kayada leiba hai singba sing adu athoi ahen tanahanba sina Maheiroi singna tamliba mahai sing adu implement tawduna hena araibu mawngda mahai tamhalle Nakalamaromda irang asina maram oiraga Maheiroi kayada leiba awatpa sing ase menkhatnaba UNICEF na sponsor tawduna ngase school bag yanthokliba asina so lamdam asigi Maheiroi kayada kanaba piragani haina so mahakna makata khi tungda ngasige exhibition aduda makok mathang takraba school singda manamathum yanthokpagi thoram amaso pangthokhe Yam samna hairabada aikona Lairik Tamba sidagi khara divert tawbagi idea leibanate Lairik Tamba classroom na Lairik Tamba si real life ka kamaina puslakani hani bakloda and at the same time masigi school asi yang unique oiba capability nu karino haibdo madda sel tawnanabagi free identify tawrkana madda sel tawanbada aikuna mate pangdanaba amdosaba intervention amani angang singa real life singa sum pusin na explain tawbiragadi aikuna textbook khaktan nataba actually textbook tagi tamiba knowledge hai real life ke interrelate tawraga relate tawra sa pangangani abo punjage